Lakhipur Online Puthokjaba Mars ki tang kunumdoi Ningthauka Numit ki Khomjinba Pao tabirase. Ahanbada Maroiba Pao Kasarda BJP ki ticket phanghodraba MLA ahumga Chief Minister ga unakre apen penda kayagi wathok loisinana bahonakre. Lakhipur da Congress ki maroiba miyoi kaya ngarang BJP da join tawkre. Assam Accord ki Clause 6 ki makhada Assam ki Mitei singbu yahonnanaba All Assam Indigenous Meiteis Association AIMA na appeal tawrakle. Malem ki sairing nimitta Tripura ki sagnairaba eiba L Biramangol bo ikai khumnakre. Tinsukia ki Jagunda Police Commando Camp talandarakpada Jawan Mari Asoka Panangle. Churachandpur da Kukijo Council Chairman ki jumda miyam na landakre. Security Force na tear gas kapkre. Amasung US President Donald Trump na Iran da Strait of Hormuz hangdokna na bagi pungni punipan matam thakre. Haujik mapungoi pa pau tabirase. Assam ki Chief Minister Dr. Himanta Biswa Sarma na Kasar District ki Assembly seat ahum haibadi Silchar, Udharbon amasung Dholai ki damak BJP ki ticket phanghodraba MLA ahum ga ngarang unaduna maroiba mifam ama pangthokre. BJP ki ticket phanghodraba MLA ahum Dipayan Chakrabarti, Mihir Kanti Som amasung Nihar Ranjan Das ka unaduna party ki oiba nunggi phibam ki matangda maroiba wafam kaya khananaina ki haire. Candidate singi ming lauthokraba ki matungda BJP ki manungda thoklakpa apen penta kaya ki phibam adu loisinaba mifam asi yamna maroiba khongthang amani haina launari. Ahan bamagtada Rameswari Pachambamna Mayampumna Mapu Ikok Nondana Khurumjari Chadliba Sahi Asimaki Mars ki tangkun mapan Yaifaraba Nongmaijing Nibit Asida World Maitai Council gi Taruk Shuba Mifamlen ga Mari Lainana Maitai Kansi Khut Tingthok Piu Haiba Mifamlen ama Lamagram Kachar Assamda Pangthok Jagadauri Hairiba Mifamlen Asida Bangladesh Myanmar amadi India gi mafam kaya marumda lairiba WMC gi mihut singna saruk yabiragani aihaksu thauramasida sungsoi soijana saruk yazagani maram madana mayam pumna maksu hairiba thauram asibu mapung phaba thauram ama oihanminasi haiduna ningsing jabagaloinana pausinjani. Lakliba Assam ki Assembly Mikhalda Congress ki oina Lakhipur da Mikhalda chongthokna ba khanaramba Joy Singh Setri amasung Pandit Hemanta Singha yauna Congress ki worker kaya ngarang pangthokkiba thoram amada BJP da join tawkhre. Masigi sumathakta Binakandi Block Congress ki President Joy Prakash Trivedi amasung Lakhipur constituency ki tongan mapam singdagi atei Congress ki miyoi kaya su BJP da changkhre. Thorama Singarang Assam lenga ki ikai khumna jariba mantri Sri Kaushik Rai, Lakhipur Mandal ki President Gunjan Kaur, Prabhari Bijendra Prasad Singh, OBC Morcha Lakhipur Mandal ki President RK Sanahal Singha amasung BJP Lakhipur Mandal ki atopa saknairaba Luchingba Singh saruk yatuna pangthokhe. Assam ki Mitei singbu Assam Accord ki Clause 6 ki makhada yahonnanaba All Assam Indigenous Meiteis Association AIMA ki member singna Assam amasung Malem sinba thungna leiriba Mitei singda makhoi gi demand asibu saugatpina appeal tawrakle. Assam da leiriba Mitei singna chahi kaya gi mamangdagi rajya asigi senmit lon amasung nat ki oiba saktamda chauna saruk yaduna lakle. Adubo Assam gi Mitei singi lol nat amasung saktam ngak senana bagi legislative amasung constitutional safeguard fangana bagi pambai singdagi de tokhaina thamduna lakle hairaduna lupasina Assam Accord ki Clause 6 ki makhada Mitei singbu yahonnana ba taksin bagi petition asida kudek bibinana ba appeal tawrakle. Miyamna video asida yauriba QR asi scan tawraga natraga Pao asigi pin comment ta yauriba link asida changbiduna digital signature campaign asida saruk yabinaba khangalakle. All Assam Indigenous Meiteis Association ki maikai lagi malam tu leba meite macam puno mukta akoi ki organisation ki taraf tagi jengi number 1 akoi na tang taruk February 2026 ta Chief Minister of Assam Dr. Hemanta Biswa Sarma da Deputy Commissioner Kasargi
memorandum ama pisan ki memorandum siga Assam Accord ki makada aikoi mitei singse channabi tamak amasung clause 6 ki each and every facility da akoi mitei singse Assam da leba mitei singse pungnabi tamak akoi memorandum ama pisan ki hojikti election ni matam ni code of conduct su kano tawre aduna aikoina kharani mamangda digital signature campaign ama aikoi start tawki asi digital signature campaign se Assam da leba miti macha punamak amasung Manipur da miti leba miti macha punamak amasung Malem da leba miti macha singna digital signature campaign se tawiraga amukhanna akoigi clause 6 ki makhada Assam da leba miti singse facility phangbo mathau tai haina mainly political rights political reservations ki phangbo mathau tai aise asiga mayam changna sabat nabi tamak ninsinjari Poets Foundation Tripura Center na sinduna Mars ki tangkun mathoida Agartala Rabindra Parisad Dakshini Grihada Kuntaret Suba Malem ki Sairengi Numit Jinglem na pangthokre Foundation ki President Dr. Rabindra Kumar Dattana preside tawkiba thoramasida Professor Samir Ranjan Adhikari na chief guest oiki Shruti Loop ki saisak pasingna sayhui saisak tuna thoramadu hokdoki numidasiga mari leinana chahi khudingi pibagumna handak chahi gi oina sagnaraba Manipuri aiba L Biramongkol Singada Gunizon Sangbartana piduna ikai khumnakre Malem gi sairing nimitta asumna ikai khumna bibasi Tripura gi oina mitaida mahakna ahanbani Thauramda Manipuri yauna atai lol kaya gi kabi singna saireng pathokna ki haina Agartala dagi phangba paw sin hairi Chahi khudingi pangthok pagum handaki chahi su Tripura lenga ki Information and Cultural Affairs ICN sinduna Narayan Khamar Durgapur School Lampakta Manipuri singi oiba Basanta Utsab lisingani ga kuntaruk pangthokre Thoromadu Tripura Bidhan Sabha gi Deputy Speaker Ram Prasad Palna Maira Chokatun Hodok Biki Thoramda Tripura ki tongan tongan ba kungang Dhajanagar Dhakabari Bamutia Berimura Bridhanagar amasung Narayan Khamar dagi tongan tongan ba holi gi team nipa na saruk yaki haina Agartala dagi phangba pawasin hairi Tinsukia District ki Jagunda Thangjanimit ki ayukta Police Commando Camp amada nongmai kapsilakpa masung grenade langsilakpa ki thodokta yamdrabada jawan mari asokapan nangkre thodok asigi paukhum oina police ki maike dagi su nongmai kapkre thodok tokpamda police amasung security forcing changsinduna thihumbagi thabak haukre haire thodok asi aina tingkraba lalolu ulfa sadina chatharakpani haina chingnari Assam ki Chief Minister Dr. Himanta Biswa Sarmana thodok asibu akan mamongda condemn tawkre Manipur ki Churachandpur district ta ngaranungthil Kukijo Council ki Chairman Henlian Thanglet ki yumda naha kangbu amana landakre thodok asi thingnanaba security force na tear gas kapke pawgi likhun matungina thodok asi Manipur ki Chief Minister Y Khemchan Singh amasung Kukijo Council luchingba singi marakta Guwahati da pangthokiba wari sanabagi nongma matungda thokibani wari sanaba du kanglup anigi marakta thajaba amukana poraknabagi pandam da pangthokibani adubu masida pendaba phongdokpa naha kharana ngarang nungthil pung aniga mini nifurom taba matamda chairman asigi yumda nunglang sinmena chingba thodok sing thokre hairi miyam adu tear gas sijanatuna tankhai krabasu matungda mukana punsinduna landana bahonaki masigi tungda ahenba security force thajinduna pibam adu control tawki hairi Guwahati da wari sanakhiba adu mamangda thokiba irang adu kauthoknaraga thajanaba ama puraknabagi ahanba khongthang oina
कुकीजो काउंसिल गा वारी सानबनी हाइना मणिपुर के सीएम युमनाम खेमचान ngarang phongdokre thodokasina takpadi manipur da santi porakna ba honabada mafam adugi miyam gi marakta khenaba wakhalon kaya ama lairi haibasini sarkar amasung civil society luchingba singna wari sanaba hoba si apaba khongthang ama oirabasu miyam bu thajaba pibagi thabak asi yamnamak maru oire Malem gi thau putok pusin tawbagi khwaidagi maru oiba lambi ni hainariba Strait of Hormuz asi karigumba Iran na pungni punipan gi manungda haibadi numit nini gi manungda hangdoktrabadi America na Iran gi power plant sing amangata thogalakani haina US ki President Donald Trump na akan mamongda aroiba oina lauthokre Iran gi maikei dagi di hauzik phawbagi oina masigi matangda paukum ama tapirakpa leitri adubu thaudogasina Middle East da lan gi pibam asi amuk hena kansilakpagi pibam da leiri banbayai US na pungni punipan gi warning tawriba si Bharat ki matamda ngarang nongmaijing gi numidang pung 8:12 dagi hauraga pungni punipan gi matam haibadi hayeng leibak pokpa numit ki numidang pung 8:12 phawbagi manungda oigani amaromda International Maritime Organization IMO gi Iran gi mihud Ali Mausabina di Strait of Hormuz thingziliba si Iran gi yeknaba leibak sing khaktagi oina thingjanmani hairi Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maruoiba pau amukhanna Kasarda BJP ki ticket phangaudraba MLA ahunga Chief Minister ga unakre apen penda kayagi wathok loisinana bahonakre Lakhipur da Congress ki maruoiba miyoi kaya ngarang BJP da join tawkre Assam Accord ki Clause 6 ki makhada Assam gi mitei singbu yahonna ba All Assam Indigenous Meiteis Association AIMA na appeal tawrakle Malem gi sairing nimitta Tripura gi sagnairaba eiba El Biramongol boy kai khumnakre Tinsukia gi Jagunda Police Commando camp talandarakpada Jawan Mari Asoka Panangle Churachandpur da Kukijo Council Chairman gi jumda miyam na landakre Security Force na tear gas kapkre amasung US President Donald Trump na Iran da Strait of Hormuz hangdokna na bagi pungni punipan gi matam thakre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare